Matamgi Manipuri Wari channel asibu tabiriba khwai pumnamakpo taramna okjari ngasi sumahau sangom langla langjel nimfu manga suba tangkak amok mayamgi mafamda poduna lakjari punna taminarasi sana hala sawwa mangaloinana khon kitang kantakna lawrapani thaba sa langjibu kolibado khangtha thadorai sana halso amuka thaba aina harise namdadraba imungna jangsila lao habine lainje khang mungamage bangal leiratre sana hange makhongni tuthai aduga thamoi sokna tingtharai baba aisi nangi na jalan jeni iyam lankri baba ga imaga ki mafamda da chayam lankri na jana langjaru bagi ira gidamde ngaside na cha phangli baba na cha phangli nang chat khujal aigi ja di sikrai bani nang de ina khun ba imungi bini lai ba ige khampok sangsida lakpi gano sana hanga amuka silaw rupani thabaso mapuroi babo themjin birai akhoi baba amukta dapthabi ba icha sei masa mathanda natraba samale aha lai ju sahan belaite napa da haijari tingza phamni jari baba ai bu yumsida janja phambi ai bu pibam sida aujikpo kana gida saidam no na lairugani baba ai khantaso naso bi khatbido da ai bu yumsida laihanbiyo baba Asihar galaija o khongni kapi machin da secret macai ama chinnaga nasai dege tawriba matawdo lotna yingjariba nupado so laijana o khongni kaplakpaduda maso mapi oro tari parobo masing yamna so thingkhang kayarak marale ga so machawi bi mahaki mikapo karamba mama mapa iriba sana hanga thabagana karamna taduna leiba ngamgani ngakpi batamani Angawi gamling takda ona thoina kaplibado nimit thangoming jerambi naitom pukjabi machana piduni sana halso masu palakpaduda asawbado kitang taptharai laijana kolibado tapna thadok halaka thaba nachana pisai imungdo posilo wari sase ai tumina laitokle ai mi hatkane thaba tingak sana halde yengnaga makhoi baba sana halso imungde jangkre thabaso lainjiki manakta jangsilaklaga tapna phamtharai aduga pibam kairaba machangi safamde bo yengnaga yampiyendana hairai imagi laija karino nangna asi khogi mita uhallibu saktamsiba imabu kari oirisige imadi manga chamanare ne he imagi biyama laija sakapna kapna Pumnamakse aina mabu thajarubagi mabu nungsirubagi marineiba thabana lainjabo tabna jinkhatpiraga sese nasado yararo imung loi michanga silaose phibam sida mani jabudan thorakabadina aikhoisho handakti tumina laithonglaro thabana lainjabo imung ne pusinbiki Mamana laijabo konsindana pusinki badu obada laijabo yengjariba mahadudi maithongdu na fetawje imungda janglaktuna laijabo phamungduda tapna phamthahale sana haso asawbadu hande laijagi mamangduda leplaga wangang bhaurai nang maphamsida kanaga laina laijasu kiruk yengnaga mana thilamane baba mana di karigi nangbu thilaiba ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯧꯈꯠꯄꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯅꯊꯟꯇꯁꯨ ꯅꯠꯇꯦ ꯅꯣꯏ ꯑꯅꯤ ꯈꯠꯅꯕ꯭ꯔꯣ ꯈꯠꯅꯗꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯅꯥꯍꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯍꯦꯛ ꯀꯞꯆꯩ ꯍꯟꯗꯛꯇꯤ ꯊꯝꯕꯥꯜꯁꯨ ꯌꯥꯎꯁꯜꯂꯛꯏ ꯅꯄꯥꯅ ꯍꯥꯏꯁꯦ ꯈꯨꯝꯃꯨ
ꯅꯪ ꯄꯨꯟꯁꯤꯕꯒ ꯈꯟꯅꯔꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯥꯏꯖꯁꯨ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯤꯔꯝꯃꯤ ꯁꯅꯥꯍꯜꯗꯤ ꯃꯩ ꯍꯧꯔꯤ ꯁꯥꯎꯕꯗ ꯊꯝꯕꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯩꯅ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯦꯅ ꯀꯌꯥꯔꯛ ꯍꯥꯏꯕꯗꯣ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯊꯣꯛꯀꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯋꯥ ꯂꯧꯕꯤꯗꯕ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯅꯪ ꯅꯁꯥꯗ ꯃꯥꯡꯖꯍꯧꯕ ꯇꯥꯕꯅꯤ ꯁꯅꯥꯍꯜꯁꯨ ꯑꯃꯨꯛ ꯊꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯆꯥ ꯂꯩꯒꯗꯧꯔꯕ ꯃꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯑꯗꯨꯁꯨ ꯑꯃꯝꯕꯁꯤꯗ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯏꯟꯁꯤꯜꯂꯝꯂꯒ ꯃꯥꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯄꯨꯟꯁꯤꯕꯕꯨ ꯍꯥꯠꯀꯅꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩ ꯃꯥꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜ ꯃꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯃꯄꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯃꯥ ꯕꯕꯥ ꯁꯞꯇ ꯈꯥꯝꯃꯨ ꯑꯩ ꯈꯛꯇ ꯋꯥꯖꯒꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯌꯦꯡꯗꯤꯌꯦ ꯏꯃꯥ ꯑꯩ ꯊꯃꯣꯏ ꯀꯟꯕꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯟꯕꯤꯅꯦ ꯏꯃꯥ ꯊꯝꯕꯥꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯅꯥꯍꯜꯕꯨ ꯈꯥꯝꯃꯤ ꯂꯥꯏꯖꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯔꯛꯏ ꯕꯕꯥ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ ꯕꯕꯥ ꯑꯩꯒꯤꯗꯃꯛ 이차기도 큰 미루나 마부 어와와 타한미가노 Sanahal thangdo pathangdoi adoga adodi hengmak nang magi ngangdo yam tokna mangan ko lain je kaplambado jak lepi adugi matam henkre baba ai jabo happu sangomla aduga yasuse amata nate ani ni baba lain je ke wadada thabadu ngapta ha angangani Sanahal Sulainjana angang anini hairakpada saming lamba pendaba mayamdo swai mangkibugum tawi Sanahal majabo nungsini yinglaga khonjeldo kitanga taptharaga phare ichasidi narai bagin isuani do tekta kaidana yokpa ngamjarogo ipa gi bema ipa ichana yadaba thabuk tawara asi hairaga lainjigi makokta nan thabi Lainjaso kapli ga tawraduna Baba Asomda lembiso leifam khangdre ahen baga khanaraga yam thona Manipur thokna bahainari ahen badi Ranbirna wari sarakpadagi khanglabani masadu leifam khangdre machi ongduna lei lembi khanghanda tumin kapi lotliba wafamse lembi ga laijagana khanglakpa mikoptana kari oirakpa haibasida khanbada matha sarabani mayamdo anubu wafamse lisembadi khangri lisemba khanglagana kamdauba punsiba numitudi yumda halakte ritaso punsiba halaktabaduda leifam khangde lembi sumikop koding itatatana punsibagi fonduda call tawgani adubu off adumuk lei upai leiratreduna Ranbirda call tawai Ranbir so kaisu khandaba saraga paikalaklami Hello, Ima. Lembi, tahana. Ranbir, nang buka dai delay gini hey, yum delay bro. Ima I hospital da emergency operation ama tau gena tauri. Lembi hangi kalamba wahangdo hangmunam kiji. Oh, bari. Ima hing tauragi ko. Oh Ima. Lembi sa phone do thamkri. Ranbir day nungai tana. Phone do da yingnaga machin do sa sonjari. Ima. Nang saugan ko matang na matam na tanjana imagi mafamda uida bangangkre imagi wahangi pawkhom nachara pibang hamloi khanbana mai leiduna chenjabani ma bai punsiba nangi na rai bakse othok na thikre da ko somda langje so ahindo tumthaba yade amada muk on amada muk jep tawduna lei mamita sumapira cheli wakhal maso khanba lepte Tapsa ngasidi aikhoi anise kainare ko ohelli ngasidi aise nangi ignaba atubu damja
ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯗꯤ ꯇꯁꯦꯡꯅ ꯌꯥꯔꯕ꯭ꯔꯣ? ꯑꯩꯕꯨ ꯅꯪꯒꯤ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯕꯗꯣ? ꯂꯥꯏꯖꯥ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯊꯣꯟꯊꯣꯟꯕꯤꯗꯣ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯃꯔꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯤ ꯌꯨ ꯐꯨꯜꯗ ꯊꯛꯆꯜꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯇꯝꯗꯨ ꯊꯦꯡꯃꯟꯈꯤꯕꯗꯨꯗ ꯔꯤꯇꯥꯁꯨ ꯄꯨꯟꯁꯤꯕ ꯍꯜꯂꯛꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕ ꯍꯩꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯟꯁꯦ ꯇꯨꯝꯂꯝꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯐꯃꯨꯡ ꯊꯥꯔꯤꯕꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯐꯃꯨꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯣꯛꯃꯤ ꯃꯈꯨꯠꯀꯗꯣ ꯂꯥꯏꯟꯖꯒꯤ ꯇꯨꯝꯐꯝꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯏ꯫ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯤ꯫ ꯙꯥꯝꯆꯥꯒꯤ ꯑꯉꯥꯡ, ꯅꯪ ꯂꯩꯇ꯭ꯔꯕ ꯀꯥꯁꯤꯗ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯌꯦꯡꯂꯤꯕ ꯙꯥꯝꯆꯥꯒꯤ ꯊꯋꯥꯏꯁꯤꯅ ꯀꯔꯝꯅ ꯅꯪꯕꯨ ꯎꯗꯅ ꯂꯩꯒꯅꯤ? ꯑꯩ ꯈꯪꯗ꯭ꯔꯦ. ꯅꯪꯒꯤ ꯙꯥꯝꯆꯥꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤꯀꯣ? ꯑꯩꯕꯨ ꯁꯥꯎꯔꯝꯒꯅꯤ. ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ, ꯊꯃꯣꯏ ꯀꯟꯃꯜꯂꯦꯁꯨ ꯈꯜꯂꯝꯒꯅꯤ. ꯅꯨꯡꯁꯤꯌꯦ. ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯊꯥꯋꯟꯁꯤꯟꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯗꯤ ꯅꯣꯏꯁꯨ ꯄꯦꯜꯂꯣ. ꯑꯩꯒꯤ ꯇꯧꯁꯦ ꯎꯔꯒ ꯅꯣꯏꯁꯨ ꯄꯦꯜꯂꯣ. ꯄꯨꯟꯁꯤꯕ ꯀꯞꯇꯨꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯐꯥ ꯊꯥꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯄꯨꯟꯁꯤꯕꯅ ꯐꯝꯊꯔꯛꯄꯗꯨꯗ ꯄꯣꯠ ꯑꯃꯗ ꯐꯝꯖꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ. ꯂꯥꯏꯟꯖꯅ ꯃꯣꯃꯣꯟꯅꯣꯛꯅ ꯌꯦꯡꯂꯝꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯖꯜꯇꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯔꯤꯖꯜꯇꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯄꯄꯥꯒꯤ ꯃꯆꯧ, ꯅꯣꯏꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯄꯄꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝꯗꯣ ꯎꯕ ꯐꯪꯗꯅ ꯄꯄꯥꯗꯤ ꯅꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯊꯤꯔꯦꯀꯣ꯫ ꯑꯉꯥꯡ, ꯙꯥꯝꯆꯥꯒꯤ ꯑꯉꯥꯡ ꯃꯆꯥ, ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯍꯧꯔꯅꯤꯀꯣ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯒ ꯀꯝꯗꯧꯅ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯒꯅꯤ? ꯅꯣꯡꯉꯥꯜꯂꯤ꯫ ꯔꯤꯇꯥꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯟꯁꯤꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯊꯨ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯖꯜꯇꯨ ꯀꯣꯜꯂꯒ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯤꯇꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣꯁꯦ? ꯅꯪꯕꯨ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣꯅꯦꯍꯦ? ꯍꯧꯒꯠꯂꯣꯁꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯔꯤꯇꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥ, ꯂꯥꯏꯖꯗꯤ? ꯄꯨꯟꯁꯤꯕ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯔꯤꯇꯥ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯅ, ꯀꯩꯅꯣ ꯁꯅꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯀꯔꯤꯒꯤ ꯃꯄꯥꯝꯗ ꯊꯤꯜꯂꯨꯔꯤꯕꯅꯣ? ꯄꯨꯟꯁꯤꯕ ꯔꯤꯇꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯞꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯔꯤꯇꯥꯁꯨ ꯂꯥꯎꯍꯧꯔꯤ꯫ ꯁꯅꯥ, ꯅꯦꯅꯦ ꯁꯪꯒꯣꯝ ꯂꯣꯜꯂꯝꯂꯒꯦ, ꯃꯈꯥꯗ ꯀꯨꯝꯂꯛꯑꯣꯀꯣ꯫ ꯏꯆꯦꯅꯁꯨ ꯐꯣꯟ ꯑꯣꯐ ꯊꯝꯃꯦꯅ ꯌꯥꯝ ꯁꯥꯎꯈꯤꯕꯅꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯔꯤꯇꯥꯁꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯃꯝꯂꯕꯅꯤ꯫ ꯂꯥꯏꯖꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯑꯣꯡꯁꯨ ꯅꯣꯡꯃꯇ ꯎꯗꯦ꯫ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯈꯔꯗꯤ ꯃꯔꯛꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯔꯤꯇꯥꯁꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯤ꯫ ꯑꯁꯣꯝꯗ ꯔꯟꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯅ ꯑꯟꯖꯨꯕꯨ ꯂꯥꯏꯖꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯊꯥꯏ꯫ ꯑꯟꯖꯨ ꯂꯥꯛꯄꯗ ꯂꯥꯏꯖꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯂꯥꯏꯖ ꯈꯪꯏ ꯑꯟꯖꯨꯅ ꯂꯥꯛꯏꯕꯁꯦ ꯄꯨꯟꯁꯤꯕꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯟꯖꯨꯗꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯕꯅꯤꯅ ꯂꯥꯏꯖ ꯎꯕꯗ ꯀꯞꯅꯤꯡꯕꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫
ꯁꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠꯅꯤ ꯁꯤ ꯂꯣꯏꯅ ꯆꯥꯗꯧꯅꯤꯀꯣ ꯂꯥꯏꯖꯁꯨ ꯑꯆꯥꯄꯣꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏ ꯀꯩꯅꯣ ꯂꯥꯏꯖ ꯗꯥꯄꯨꯟ ꯁꯤꯕꯗꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯗꯤ ꯄꯨꯡꯉꯛ ꯎꯔꯦ ꯏꯝꯐꯥꯜ ꯅꯨꯄꯥ ꯄꯦꯍꯦꯟꯁꯨ ꯑꯋꯥꯕꯇꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯂꯥꯏꯖꯗꯨ ꯃꯍꯧꯁꯥꯒꯤ ꯅꯣꯛꯃꯤꯕ ꯁꯛꯐꯝꯗꯨ ꯍꯟꯖꯤꯟꯈ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯟꯖꯨꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯤ ꯑꯟꯖꯨꯁꯨ ꯈꯪꯗꯕ ꯃꯑꯣꯡꯗ ꯍꯪꯂꯛꯏ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯤ ꯅꯠꯇꯦ ꯗꯥꯄꯨꯟ ꯁꯤꯕꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯥꯏꯖ ꯀꯩꯁꯨ ꯈꯟꯗꯅ ꯙꯥꯔꯟꯕꯤꯔꯗꯤ ꯌꯥꯝ ꯐꯕꯅꯤꯗ ꯑꯩꯈꯣꯏ ꯙꯝꯆꯥꯗꯤ ꯈꯔ ꯈꯠꯄꯅꯤꯅꯅꯦ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯑꯗꯨꯒꯤꯅꯤ ꯑꯌꯥ ꯅꯋꯥ ꯀꯩꯅꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯒ ꯑꯃꯇ ꯄꯣꯛꯇ꯭ꯔꯣ ꯑꯟꯖꯨꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯇ ꯍꯣꯠꯅꯔꯛꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯦ ꯑꯟꯖꯨ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤ ꯏꯆꯥꯅꯤ ꯕ꯭ꯔꯦꯟ ꯁꯣꯛꯀꯅꯤ ꯃꯥꯒꯤ ꯋꯥꯈꯜꯒ ꯈꯜꯂꯔꯣꯏ ꯈꯜꯂꯤꯗ ꯑꯟꯖꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯨꯄꯥ ꯄꯣꯛꯑꯒꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦꯕ ꯂꯥꯏꯖ ꯃꯃꯤꯠꯀꯗꯨ ꯂꯧꯊꯣꯛꯂꯒ ꯆꯠꯂꯣ ꯑꯗ ꯅꯪꯒꯤ ꯙꯥꯔꯟꯕꯤꯔꯒꯤ ꯄ꯭ꯔꯗꯛꯇꯨꯅꯕꯨ ꯀꯌꯥꯝ ꯐꯕ ꯃꯆꯥ ꯄꯣꯛꯇꯣꯏꯅꯣ ꯖꯨꯠ ꯆꯥꯔꯣꯏ ꯏꯆꯥꯒ ꯊꯥꯖꯕ ꯌꯥꯗꯦ ꯏꯁ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯍꯦ ꯈꯔ ꯀꯥꯔꯟ ꯇꯥꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯁꯣꯛꯄꯤꯔꯛꯄ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯣ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯟꯖꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯟꯖꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖꯁꯨ ꯍꯦꯛ ꯀꯞꯂꯛꯏ ꯙꯝꯆꯥ ꯅꯪꯒꯤ ꯅꯃꯥꯡꯗꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯈ꯭ꯔꯔꯣꯏꯀꯣ ꯑꯩ ꯈꯪꯀꯟꯕꯤ ꯑꯣꯏꯒꯦꯀꯣ ꯑꯟꯖꯨꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯔꯟꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏꯖꯒꯤ ꯈꯜꯂꯒ ꯍꯦꯛ ꯀꯞꯆꯩ ꯔꯟꯕꯤꯔꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯜꯂꯒ ꯀꯞꯂꯤꯕꯅꯤ ꯑꯅꯤꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯂꯥꯞꯅ ꯊꯝꯈ꯭ꯔꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯤ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯌꯥꯝꯃꯟꯗꯗꯅ ꯑꯍꯦꯟꯕꯒ ꯂꯦꯝꯕꯤꯒꯁꯨ ꯊꯣꯔꯛꯂꯦ ꯇꯣꯃꯥꯜꯅ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯏ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯂꯦꯝꯕꯤ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯔꯤꯇꯥꯅ ꯃꯩꯈꯦꯠ ꯆꯨꯒꯦ ꯍꯥꯏꯗꯨꯅ ꯈꯕꯔ ꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯈꯦꯠꯇꯨ ꯊꯥꯡꯖꯤꯜꯂꯛꯏ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯃꯩꯈꯦꯠ ꯃꯁꯤꯡꯗꯨ ꯂꯦꯝꯕꯤꯅ ꯇꯥꯞ ꯃꯨꯜꯂꯒ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯃꯅꯤꯜꯗꯨ ꯄꯣꯍꯜꯂꯒ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯆꯤꯟꯕꯥꯟꯗꯨꯁꯨ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯅ ꯊꯛꯇꯕꯒꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯤ ꯃꯈꯣꯡꯗꯨꯁꯨ ꯄꯣꯝꯈꯠꯂꯤ ꯐꯤꯕꯝ ꯀꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯎꯕꯗ ꯂꯦꯝꯕꯤꯗꯤ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯣꯜ ꯍꯧꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯛꯏ ꯏꯃꯥꯒꯤ ꯁꯅꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯏꯆꯥꯒꯤ ꯁꯛꯐꯝꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯏꯆꯥ ꯅꯠꯇꯤꯌꯦ ꯂꯦꯝꯕꯤ ꯑꯉꯥꯎꯕꯤꯒꯨꯝ ꯃꯈꯥꯗ ꯅꯦꯠꯐꯝ ꯊꯩ ꯂꯦꯝꯕꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯃꯥꯅ ꯐꯃꯥꯡꯗ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯄꯥꯈꯠꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯅ ꯄꯨꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯤ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯁꯅꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯅꯅꯦ ꯔꯤꯇꯥꯅ ꯅꯪ ꯅꯥꯔꯦ ꯍꯥꯏꯌꯦ ꯏꯆꯥꯅ ꯅꯥꯔꯤꯁꯦ ꯀꯔꯤ ꯂꯩꯅꯥꯅꯣ ꯗꯣꯛꯇꯔ ꯆꯠꯁꯤ ꯔꯟꯕꯤꯔꯗꯤ ꯃꯥꯅ ꯏꯆꯥꯕꯨ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯣ 이마기 sana asuk yam soli sibo hakchang sibo nang ni lo sinura thamliba karigino sik doctor sa sisi lembi na punsiba gi makutu pairaga jingni punsiba nofit tawduna mama gi makutu phat pharaga ima ai doctor chatlurabani kaisu thoidokpa tawroina hairi hidak se chama loisalaga jik amuk chitkadabani ai kaisu tawdi ima ngai ka sana nang na nari sei kari leina no kari leina ni na haige doctor na kaisu lo boy de da ima tumba chaba matam na yo na haide
Imaude, Sana, lain jika naga kanabra. Lain jika dai da laikre. Ha, imagi imau, lain jika kadai laikre ge. Punsiba mama bu themjin be e. Ima, akhoi ni khanani. Aina hakjang nungai ta basida. Mabu yengsin ngamdabagi mapam da thilobani. Mapam ga yana duna laibu sunati, jangthok jangsen tawduna laibu sunati. Madaw karamna laijana mapam da laikribano khanbada lembiso ngayhaktang tuminale. Iche, chakjana batawrasai. Ritana thongjin mayadu da leplaga hairakpani. Lembe gan khangta tarai, phading thorakpada ahen bu uraktabaduda. Ahen badi Rita. Chaka chawi hati da ije, gari thauraga dum chatkre. Punsi batapna machinda sonjay. Hin banai ginagda changdaba makai kadaidana mana chatkre haisiba. Sana, nang chak charaba. Lembi na hanglakpani punsi baso gyan khangta tai. Chari ima, hidak chabagi nini nangan pijari. Adu sana, ima salakabani na imaudo lawiruragi. Punsiba sakfam do hongde kesa khanna saduna. Ima, aina naba phadri phawde leje kisanuda. Ada ima hoina so phajana seba tawbiraga leibaduna phadro. Lembi su gyan tarai punsiba na hairido asengba oiraboi ningi. Hoi, adu su chumine. Adudi ima chakara charukige ko. Asi hairam laga lembi so kaandagi thokre. Haina balai yum amada laiminaramba imungdugi mi ama yam kanna narambadi yumduda mironbi amaga punna laiba phatte nariba midu sigalli aduga siriba thawaiduna miroliba angangduda jangni hainaribani adunani punsibana hairakpa wada lembina tuminna lairiba punsiba su tuminna kaptuna laihawi lembi so chakdu khitang kotharaga chage hek tawbaga masadu chimnaba ama asum hengalakpagum tawi chakdu phat inthoklaga makotu yam thuna hamdoklaga chakhomdagi prap thoki somda ahenbadi punsibagi masak phangba yengba ngamdri thongjin mayada haipe yenglamlaga renbirgi manakta laklaga blood test tawraga yengi adupu punsibaga blood group chanaramdri ahenba so asaki mati thamoi kairi renbirga ahenbaga wari sanari daranber akhoi hauji kaidogani aiga chanaramlabadina aigi kin inamase iyambagi damak pirage haiduna lakibani pumnamak aremba tari darinbe aisu yenglabani magi blood group say kamin oidabasida aiso haipam ama khangdre daranbe akhoi da chobase kan manga morodra aibo kari hayo haibanu henba aigi jasana kaidorage ranbe lemina thongjilda leplaga hairakpani aniduso sanaramba warido japlebi phamlambaduso pokpok haugalai aduga lembida nungaitana yenglai lembi su masado thak niktuna anidugi manakda chingsilakle renbirgi masanomduna mitludagi biranga sintharaduna hayo renbir aigi jasana kaidorage mama ingonda sengna hayo nangi marupna nariba lainase karino hayo aigi chingnamase amukta kokhalu kaidoge imagi Ranbir sa lembigi paukum pipa ngamde ahen mana chingsilaklaga lembi pu thembirae macho adumaina tawuse akhoi da chawba kaisu tawdi da chawba namba yaroyi macho lembi so ahen bado onsilaga henba nang su khanglangani sengna hayu nang da chawba kaidore ha nang da chawba na nari balaina se ai bobung tadi khanghaluba noi pulap manaraga aingonda lotkanu ichagidi mama ai khaktane noi aingonda lotkanu Ranbir sa lembigi matawduda lotpangam silakri khonjal lutaplamna ima bai punsibase Dr. Ningthemna asi hairaga haukriba thawdoksingdo khara makai mamada liba haurai Dr. Ningthem ki cabin dani Dr. Ningthemna Ranbir hoida wari kanna sanari itaw Ranbir
ꯄꯨꯟꯁꯤꯕꯁꯦ ꯁꯤꯒꯔꯦꯠꯀꯨꯝꯕ ꯑꯃ ꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯄ ꯃꯥꯜꯂꯦ꯫ ꯔꯟꯕꯤꯔꯅ ꯑꯃꯨꯛ ꯍꯣꯏ ꯅꯤꯡꯊꯦꯝ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤꯁꯦ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ꯫ ꯔꯟꯕꯤꯔ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯂꯒ ꯌꯥꯝ ꯉꯛꯅ ꯋꯥꯠ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯪꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯁꯤꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯊꯥ ꯐꯥꯅ ꯍꯤꯡꯒꯗꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ꯫ ꯔꯟꯕꯤꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯗꯣꯅꯔ ꯂꯩꯔꯒꯗꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ? ꯍꯣꯏ ꯃꯑꯣꯡ ꯌꯦꯡꯁꯦ꯫ ꯑꯗꯨꯗ ꯃꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯦ ꯀꯃꯟ ꯑꯣꯏꯗꯕꯁꯤꯗ ꯗꯣꯅꯔꯁꯦ ꯄꯥꯛ ꯐꯪꯒꯗꯕ ꯃꯥꯟꯗꯦꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯑꯩꯈꯣꯏ ꯗꯣꯅꯔ ꯐꯪꯅꯕ ꯊꯤꯒꯦ꯫ ꯑꯩꯒꯤ ꯚꯥꯏ ꯄꯨꯟꯁꯤꯕꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯃꯤꯟꯅꯁꯦ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯏꯐꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯄꯦꯁꯦꯟ ꯃꯁꯥꯗꯤ ꯈꯪꯍꯟꯕꯤꯒꯅꯨ꯫ ꯍꯦꯟꯅ ꯃꯁꯥ ꯁꯣꯟꯊꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯁꯣꯔ ꯈꯨꯔꯨꯝꯁꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯁꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯃꯁꯥꯗꯨ ꯃꯪꯂꯒ ꯂꯥꯛꯏ꯫ ꯃꯥꯅ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨ ꯃꯄꯥꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯟꯕꯤꯔꯁꯨ ꯄꯨꯟꯁꯤꯕ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯚꯥꯏ ꯑꯩ ꯂꯥꯏꯟꯁꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ꯫ ꯄꯨꯟꯁꯤꯕꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯕꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯟꯕꯤꯔꯁꯨ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯀꯩꯒꯤꯅꯣ ꯚꯥꯏ ꯀꯥꯔꯟ ꯇꯧꯅꯨꯀꯣ꯫ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯟꯕꯤꯔꯁꯨ ꯇꯥꯔꯛꯏꯕ ꯃꯄꯤꯗꯨ ꯄꯨꯟꯁꯤꯕ ꯑꯣꯏꯗꯅꯕ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯚꯥꯏ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯗꯣꯅꯔ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯅꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯅꯠꯇ꯭ꯔ ꯚꯥꯏ? ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨꯅꯁꯨ ꯇꯥꯛꯂꯤꯗꯨꯗꯤ ꯚꯥꯏ꯫ ꯚꯥꯏ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯔꯟꯕꯤꯔ ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯚꯥꯏ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯆꯥꯟꯅꯕ ꯑꯃꯗꯒꯤ ꯍꯦꯛꯇ ꯗꯣꯅꯔ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯨ ꯃꯄꯤꯔ ꯆꯦꯜꯂꯗꯨꯅ ꯔꯟꯕꯤꯔꯗ ꯌꯦꯡꯂꯒ ꯚꯥꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯀꯃꯟ ꯑꯣꯏꯗꯦ꯫ ꯗꯣꯅꯔ ꯊꯤꯕ ꯋꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯇꯥꯍꯧꯏ꯫ ꯁꯤꯒꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯏ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯁꯛꯐꯝꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗꯅ ꯑꯩꯕꯨ ꯆꯠꯄ ꯇꯥꯔꯗ꯭ꯔꯅꯦ ꯚꯥꯏ? ꯑꯁꯨꯝꯅ ꯔꯟꯕꯤꯔꯗꯣ ꯋꯥꯔꯤ ꯂꯤꯔꯤ꯫ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯣꯅꯔ ꯐꯪꯗ꯭ꯔꯤ꯫ ꯂꯦꯝꯕꯤꯗꯣ ꯑꯉꯥꯎꯕꯤꯒꯨꯝ ꯔꯟꯕꯤꯔꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯊꯛ ꯊꯛ ꯅꯣꯝꯂꯗꯨꯅ ꯀꯔꯤꯅꯣ ꯔꯟꯕꯤꯔ? ꯍꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯏꯃꯥ ꯂꯦꯝꯕꯤ ꯔꯟꯕꯤꯔꯗꯣ ꯑꯃꯨꯛ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯍꯦꯟꯕ ꯅꯪꯗ ꯔꯟꯕꯤꯔꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯍꯥ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯑꯩꯒꯤ ꯏꯆꯥꯁꯅꯥ ꯅꯪꯒꯤ ꯗꯥꯆꯧꯕꯕꯨ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯆꯨꯝꯂꯕꯣ? ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯑꯍꯦꯟꯕꯁꯨ ꯑꯋꯥꯕꯗꯨ ꯈꯪꯖꯤꯜꯂꯒ ꯂꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯆꯧ ꯀꯞꯀꯅꯨꯁꯦ ꯑꯩꯈꯣꯏ ꯗꯥꯆꯧꯕꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯨꯏ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯆꯧ꯫ ꯂꯦꯝꯕꯤ ꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥꯒꯤ ꯔꯟꯕꯤꯔ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯜꯂꯨ ꯃꯥꯕꯨ ꯀꯜꯂꯨ꯫ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ? ꯑꯁꯨꯛ ꯂꯨꯕ ꯂꯩꯅꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗ ꯅꯥꯍꯟꯕꯤꯔꯤꯕ? ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ
ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯀꯅꯥꯅꯁꯨ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯏꯆꯥꯒꯤꯗꯤ ꯃꯃꯥ ꯑꯩ ꯈꯛꯇꯅꯤ ꯑꯩꯅ ꯏꯆꯥꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯦ ꯑꯩꯅ ꯌꯣꯛꯆꯔꯛꯄꯅꯦ ꯑꯩꯅ ꯂꯦꯝꯕꯤ ꯀꯞꯅ ꯐꯝꯊꯔꯛꯂꯒ ꯔꯟꯕꯤꯔꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯀꯣꯛꯇꯨ ꯉꯥꯟꯊꯔꯒ ꯍꯤ ꯀꯞꯆꯩ ꯔꯟꯕꯤꯔꯅ ꯂꯦꯝꯕꯤꯕꯨ ꯍꯧꯒꯠꯄꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯚꯥꯏꯒ ꯗꯣꯅꯔ ꯊꯤꯃꯤꯟꯅꯁꯤ ꯏꯃꯥ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ 이마기 ꯔꯟꯕꯤꯔ 마가 이ꯒꯗꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯨ ꯃꯥꯟꯅꯗꯕꯅꯤ ꯑꯩꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ 이자기 ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯤꯕꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ 이마기 ꯔꯟꯕꯤꯔ 이마 ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯋꯥꯐꯝꯁꯦ 이모ꯗꯨꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩ 이모ꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯔꯟꯕꯤꯔ 이마 ꯁꯤꯈ꯭ꯔꯗꯤ 이마 hingnintre 이마 야ꯒꯗꯕ ꯑꯃꯈꯛꯇꯤ ꯂꯩ ꯂꯦꯝꯕꯤ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯔꯟꯕꯤꯔꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ 이마ꯗ ꯍꯥꯏꯌꯨ ꯔꯟꯕꯤꯔ 이마 ꯀꯅꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯨꯒꯗꯕꯅꯣ 이마 ꯍꯥꯏꯖꯔꯨꯒꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯋꯥꯐꯝꯁꯦ ꯚꯥꯏ ꯄꯨꯟꯁꯤꯕ ꯅꯠꯇꯦ ꯌꯥꯗꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯅ ꯌꯥꯔꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯔꯟꯕꯤꯔ ꯏꯃꯥ ꯕꯕꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯦꯝꯕꯤ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯄꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯍꯦꯟꯕ ꯏꯝꯐꯥꯜ ꯇꯨ ꯗꯦꯜꯂꯤꯒꯤ ꯍꯧꯖꯤꯛ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯆꯦꯛꯇꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯀꯛꯈꯣ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤ ꯆꯠꯀꯦ ꯍꯦꯟꯕ ꯀꯛꯑꯣ ꯇꯤꯀꯦꯠ ꯀꯛꯑꯣ ꯍꯦꯟꯕ